Chairap Court Complex Chahi Kayadagi Hauraklaba U Pambi Amabu Maram Chadana Yantat Kibagi Mayokta All Manipur Bar Association Ge Maikai High Court of Manipur Ge Chief Justice Wakat Hankre Haina Association Asige President Puyam Tomchana Fongdokre Wafam Asingasi Hiramasiga Mari Lenana Uripokta Laiba Court Asigi Complex Mamangda Bar Ge member Singna Chathakiba Wakat Mipamda Pongdokibani Magna High Justice Ki laisang amada asigumba yamna nungaitaba thabak ama chathabasi laibak thibani Tawong asi lamdam sida lairiba ukil singna akan mamong de yaningde u kangadabani akoibagi fibam ngak sengadabani hairingai chairakta mapung faraba u pambi ama yanthat pa haibasi kari maram gino haiba wafam sing phongdoraki na kai no habi kya sing muse koi khangmangam de adubo akoi court sida thabak to bo chokidar ama na kanagum khana ka o habi takpani haire masida akoi na pienda dana akoi na ngasi se ukil mayam se Manipur laiba court lona makta laiba ukil mayam se ngasi court changna rugum si adna party to kaurago na case moina dum haila si adu koi di uski laiba uski matam sida environment kansi hariba matam sida mathong marum khangdaba na akoi gi kanu lana gi su nataba court ki complex amada matam kuina sangna hauraba laiyoi ro u mabu mafu marang khangdana hekte yanthat pase masi ta sengna hai tar ka de khoi de masi mi hapne ha ne logje environment kansi haibani aduna akoi masidesda masigi damakta khaina ngasi akoi gi isagi thabuk thagoga sida akoi gi phammaga ngasagi akoi gi case tobiriba case ta chenebiriba mi singsi awa ana se akoi punna khamina si ngasi